Ngasidagi hawraga numit humni chupna chathagataba ahanba Pena Sheisak Changdamnaba thouram ama Punshirol Thiba Lup na sinduna Palace compound leba lamyamba sanglenda houdokkhrae lehau nun hau sanglena sponsor tawduna pangthokiba thouram aduda chief guest oina saruk yakiba UNLF ke former chairman RK Sanayamana haikibada ngalige matamda Pena gi oiba kumhaising pangthoklamba takhre adum oinamak Changdamnaba gi oina ahanba pangthokliba thouram asina Pena Sheisak pasingbu hena pongning thawatpa khaknatana Pena bu pamjaba naha kaya dasu hena hodaning bagi ithil ama pigani khali amadi asigumlaba art form masibu kanaba art form masibu kanaba school college singdasu extra curriculum activities oina hapna atai art form kaya kanaba hotnariba asigum hotnaba amasu chayol amagi manungda namit khrada oiramasu mahiroi singda mana pamjaba art form sing khalhanduna tambirabadi thoidokna ahongba purakpa ngambata natana mangkhigadoraba lamdam sigi art form kaya asibusu kanba ngamgani haiba wafam sing phongdoki nangai mamang haugi matamda Pena ki festival di pangthui hai competition mong ge amate sateki haidagi competition toraga sangeng anabagi thorma pangthoga amada hanaleramba Pena se mayam desu pongning thawpa loinana naha oi sing desu akoi gi traditional oiba adumba string instrument Pena amadi machina narrative art amoena machida seithadana sei kol mayam sing ase tung ko na lehuna ba yokhat na ba na sing da masi wakhal hauna ba ade pandam da sige Pena competition se pangdok pani